ngasi nungida wairam phongkiba tungan ba Manipuri siphongsing amasung thokiba thawdaw wathoksingdagi maruibi ipausing meyamda thamjagi anbada mitai singbu constitution gi ST list yahon gadabani haibigi nation wide campaign gi khongsat hayengdagi hawragani MMTU mitai maitai tribe union na yelawmi oiriba mitai singbu Indian constitution gi schedule tribe list yahon gadabani haibigi nation wide campaign gi khongsat hayengdagi imphal dagi khongsanduna hawragani haina mitai maitai tribe union MMTU gi secretary organization takhilamam parizana thadurak basirolamana haidi Siollasina makhatari badi khongsadasi MMTU gi secretary administration mutum suramani amadi joint secretary yumna rajeshwar lusingduna Himachal Pradesh ki Solanda tang taragani thudegi taragumde faw pangthokadoriba tribal coordination fund India na numit nini gi weba India da nini gi weba India da lebi yelhomi tribal singweba miphamda sharu yagani makatana India gi union minister MP sing state kharagi minister sing bureaucrat Lining amasum dharmagi lusingba singa loinana social activist singa unagani MMTU gi nationwide campaign sitha amarom sumsathagani khongsat asida lamdam asigi marueba saknairaba miyoi kaya amarom saru yadun yawbigani Sarkadoriba nationwide campaign asina hauji yum thangnaba laibak Myanmar gi niyam gi wangbada foreigner oina sangsilakpa kuki jawsingna lan ST list yawsinduna laidiba loinana foreigner singa sibu India government gi voter list lan hapsinduna citizen oina thamlakli asiguma kangluk ki asina ngasidi India gi yellomi gi citizen oiriba mitai singi matakta landarakli loinana laibak thukaina sangsilakli lautuna ba political goeba khongthang singa sikhangana na ba paudamgani ST list amadi voter list yawpham thokta lana yawsinduna laidiba singa silaktokna ba campaign tawgani tasiyangna yelhomi oiriba mitai singna masagi maraibak maramdamda masagi maraibak tamangamdaba phibam amada lairi India gi masing yamlaba mising samagani fu crore gi ipak iraknari masigi mathakta Myanmar gi India lengana thingbina ba yauduna sangsilakni ba kuki jawsingna Manipur gi singa masam tamgi saru ayamada khudum sansilaktuna hana laijaraklob yelhomi singda asoba sapu kya pirakli khungul musilaklaba yelhomi oirakliba mitai singbu masa kanjanabagi amatangairaba lambi asi mitaina constitution gi ngaklo piduna ST list san bahaibasina amatangairaba lambi oiri masigi damak MMTU na ihawasi khwaidigi maruebi ihaw amani hain lawi ihawasi gi panam phangdriba fawba hanbaraitana thingnagani haina serol asina phongdorakli makasa tharak poina to papawna sugunugi mafam kyara kuki militants na bom amade nomai kapsilaktuna akan mamong na landas lakri Koki militants na khulingduna ladiba Manipur gi singi sarukaya dagi tampaki maitai khul kyara nongmay amadi bom kapsinduna landas lakgi manungsana ngarang ahing susugunu gi tungan mapam ahumda bom amadi nomai kapsinduna landas lakri ngarang numidang pung tara makhairam taba matamna Susampur district ki manungsana Lalboi phai amadi dongyang koki khul dagi thangnana ladiba Kaksing district ki sugunu mapam ahumda bom amasum Nongmai kapsinduna akan mamona landarakre hadi sugunuda laidiba khunja kyana pauksisina phungdorakpagi matunginadi ngarang numidang pung nipan dagi hona kuki militants na ahan boina nongmai ron kya kapsilakhi masugi matunu sugunu kulgi IB manak sugunu makha lekai amadi mamang lekai da bom mari kuki militants na kapsilakhi bom singa du loinamak pokaiki adubu laibak phabadigi asu apana mate yaukide kuki militants singa duna Manipur river gi nuksup thangmada mitai singna laidiba Kombi Kendra gi napat amari tangjeng ahaluk khulda hek thangnabada leiriba Sangai Kot Police Station gi manungsanba laisang songgel amasung sugunu maning Manipur Turel wangmada leiba Lalboi phai amadi dongyam romdagi amuhana sakti leraba bom yauna nongmai amadi kapsilakhi madura khulngak pasingi maikaidagi suhanduna nongmai round kya kapke hari Koki militants in attack torkiba du Manipur river gi mapal nang na khundari ba sugunu kendra gi tangjeng gi sarukta yamna kanba attack torkiba na maramoraga mafam madu sugunu police ki team ama sangsinduna laikai du gi nupi anga amadi ason ana leiba kya saphagata ba mafam da putokhi khothokna ki badu nakalani gi markta ngasi pung nipan ga makhai phau satakhi nongmai amadi bom kapsinduna landara ki badu asu apan mi simina yawgi paudi leite hari amaromda tangjeng gi khunjasina phungdorapagi matungin haujik su tangjeng da pokhai haudraba bom ani tungan ba mafam singda taaduna leiri sugunu dangarang hing athengwada Susampur gi dongyang amadi Lalboi phai digi yamna kana nongmai kapsilakre
Sugunu romdagi sukul ngakpasingda khut handuna nongmai kapki hairi haujing makhatana sugunugi tungan mafamsingda state security force sing thomjinduna khunja sing ngaksenugi thabak sathari adubo sugunu hospital gi mamang thangbusingi singkhongda lairiba Assam Rifles sikangbu adudi khulgi imaibel singna mapal thokpa yaroi haiduna makhoi camp gi gate maktada ahing nungthil khaktana phamjinduna thokondana thamri hairi atopa paawmana Khongul musilakli ba yelhaumi oiriba maitai sing kanjabagi amata ngairaba lambidi constitution gi ngaklo pidun ST list chanba haibasini MMTU maitai tribe union MMTU na yelhaumi oiriba mitai singbu Indian constitution gi schedule tribe list yahongadabani haibagi nationwide campaign gi khongsat ayeng September 10 dagi khongsangani khongsat asi MMTU gi secretary administration mutum suramane amadi joint secretary yumnam rajeshwar lusingdur Himachal Pradesh ki Solanda September tang taragani thuidagi taragumni fawba pangthokadoriba tribal coordination front Indiana numit nini gi weba India da leiba yelhomi gi tribal singweba mifamda saruk yagani makatana India gi union minister MP sing state kharagi chief minister sing bureaucrat lining amasum dharma gi lusingba singloina social activist singa unagani MMTU na unaba pamniba maru weba miyoi ayambagi unabagi appointment singsu mangjongna hana phangduna leiri Khongul musilakli ba yelhomi oiriba mitai singbu masa kanjanabagi amata ngairaba lambi asi mitai na constitution gi ngaklo piduna ST list sanba haibasina amata ngairaba lambi ama oiri haina MMTU na press thokpa sirol asina hairi shol asina hai MMTU gi nationwide campaign asi tha amarom suma sathagani khongsat asida lamdam asigi maru oiba saknairaba miyoi kaya marom saruk yadun yawani Himachal Pradesh ki Soland State athugi tribal minister yauna pangthokadoriba mifam asida yelhomi oiriba hanadagi tribal oiduna lakpa mitai singna constitution gi schedule tribe list haujik phawba yauduna leiriba loidana mitai singi haujik oirakliba political socio economic ki matangda mek singna thangani sathagadoriba nationwide campaign asina haujik yum thangnaba leiriba Myanmar dagi niam gi wangmada foreigner oiriba sangsilakpa kokijau singna lana ST list yauksinduna leiriba loinana foreigner singa sibu India lenga ki voter list lana hapsinduna citizen oina thamlakli asiguma kanglup singa sinanga siti India gi yelhomi citizen oiriba mitai singi mathakta landarakli boloinana lebak thugaina ba sangsilakli ba lautuna ba political gweba khongthang singa si khangana ba pawdongani ST list amadi voter list yaukam thoktabida lana yauksinduna leiriba sing lautuna ba campaign tawbani hari Sheolasinai taseng na yelhomi oiriba mitai singna masagi maraibak maramdamda masagi maraibak tamangamdaba phibam amada tasingna leiri India gi masing yamlaba mising crore samagani fugi ipakta irangnari masigi matakta Myanmar gi India lenga thingbina ba yauduna sangsilakli ba kijau singna Manipur gi singa masum tamgi saruk ayamada khudam zansilaktuna hana laijaram laba yelhomi singda asobu safu ama pirakli Khongol musilakli ba yelhomi oiriba mitai singbu masa kanjanabagi amata ngairaba lambi asi mitai na constitution gi ngaklo piduna ST list sanba haibasina amata oiraba lambi am oiri masigidamak MMTU na ihawasi khwaidigi maru ebi ihaw amane haina lawi ihawasi panam phangdriba phawba hanba leitana thengnagani haina sirol asina phongdorakli atopa paawmana koki militant sing attack ta laikhidrabi surbalagi aroiba mathau mangam ngasi pangthokre Haukiba September tang amada kautruk kuki militants na drone season na bomb kaya thadarakhiba madi nomai kapsinduna landa khirakibagi nongoi maruna panbadagi laikhidrabi ngangwam surbalagi thawai yaudra bahaksa ngasi JAC amadi imung manung singna rims ki miral sangdagi lakre masing yamlaba miyamna ngasi yuk surbalagi haksang miral sangdagi mahakna mayum panduna laikhiba phayengda purakhi aroiba mathau mangam pangthoknaba mahaki thawai yaudraba Lawada saruk yakiba misi siga mari laina sem kiba JAC gi convener ningthaujam popular na phungto kibada JAC amadi imung manung gi miyoi singa chief minister and Biren ga wari sanaba matung phayeng kautruk amadi akoibada leiriba khudong thiba yaba mafam singda ahen state force thajinduna miyam bungak sen mamadi ahen ba section tharang gi thabak lakhot kani haibagi thajaba pirakba loinana aiba sirol ama launaraba matung surbalagi haksang lobani Irang asida center amadi state lengana thabak paikhat pada matik sadaba miyam kham thengna waronare lengana miyam gi ihul khangna thabak tawbiyu hairi ningsing bai tha sigi tang amagi thawdo atuda ngangwam surbala mahaki mapam koktrukta masanupi ga loinana lakpada koki militants na kablak panongoi maruna panmada gi laikhidabani aduga mahaki masanupi na khut ki sarukta poksok padagi rasmiri stid laikana khibani hairi
Maka sathrakpuna panam pausedi ke topa maruebi ipausing miyamna thamjagi ex servicemen marakta militant singa thabak tongminaba thengnarabadi action lawragani government Manipura hauzik thokli birang asida ex servicemen marakta militant singa loinana thabak tongminaba thengnarabadi makhogi mathakta pension kakpa yauna action lawgani haina government ki source aman haidi CNN News 18 na phangba source amada Manipur hauzik satharibi hingsa gi thawto wathok singshida Kanagumba Ex Servicemen marakta militant sing kusamnaraga thabak torambagi praman phanglabadi miyoi edugi pension kakpa yauna action lawragani asigumba thaba si satharamba yawrabadi masina servicemen amasum ex servicemen ani gi marakta lainariba mari desu asauba akaiba malakani haidi pau ki likhuna sina makha taraduna haukipa numit kharani sida kuki militant sina drone amadi rocket propel grenade singba sejanaduna mitai misam ki mathakta landa aduna misimina kya yorakpadagi miyangi pungning wakhalda mi paibe hegarhale Manipur tha taraga truk phajil laglabi irang asigi waroisin ma puraktuna mauksa gi punsida hanjil angnaba koki amadi mitai phurup ani gi maraktu wari sananaba agency singna akanba thabak lakhali lengana siram kayada wari sanaduna losindanaba akanba thabak lakhali adubu phurup ani gi marakta aggressive oiba hengalakpagi phibam ama lakpa sina aruba madi oidi hena su pawgel khuna sina makhatari pawsina makhataruduna hauzik hena sathibi hingsa gi thaudok sing Imphal West amasum Imphal East ki peripheral areas sing sathaduna misimina kya yorokli government as hingsa gi thaudok sing district sing su makhatana sandokadaba haibi ki nungnang malaidi amaramna nakal namati gi oiba thorang amada mitai gi khul sing ngakpa village volunteer sing security force na pha punbagi thabak sa tharakpadagi khul thadokna khiba khudongsa ba kaya kuki singna lawraga mitai khul sing attack kya leptana sa thabaga loinana drone bombing phawba hauzik ti sa tharakli matang asida drug mafia singna militant sing asida apaba makhal kusukulai sing supply tawrabra haibiki nungnang bhalengak talaidi drone bukulai one session narakli haibasidi sumle matang asida saye sigi june thada guwahati da drone session nagadaba high ends battery sing Assam police na fort ki basimagna awano poklamdam na drone kya thajilakle haiba takle hena se phungdurakli nakalamuram na Imphal West ki sakmai area da ngasi ayuk ex servicemen ama sirakaleramle police tagi phangwa pawge matuk ina ngasi ayuk sakmai gi mamada sina phangki ba miyo edugi maming Lalboi amati khawi ma Kangpokpi district ki modbung da laibani Lalboi mati hairiba miyo si ex servicemen ni hairi ma Kanagumba Miyoi na Phubadagi siba oigani haina su paw sina makatarakli amaromdana Manipur miyam na prime minister bu ngakpi pham thoktre Malik Arjun Kharge tha taraga taruk faraklaba Manipur gi rang as center na puksial sena lusinna bu hona dabana Manipur miyam kham thengna awaba mi unari asiyawna waraba phibam masida nongmota prime minister Narendra Modi na Manipur satuna yengsindabasina Manipur miyam prime minister bu ngakpi pham thoktre haina congress president Malik Arjun Kharge na phungtorakli social media ki platform ama oiriba X ta thadorakpa post amada Malik Arjun Kharge na mathaki wafam asi phungdokladuna loinana Manipur gi irang asi state lenga sina lakshin ngamdrabana lenga sibulu singdiba minister and beren khutakta lakholaga Manipur gi security crisis asigi responsible khudima union government na puna basu taksilakti Malik Arjun Kharge na Manipur gi hanagi governor anisha oikena phongdoklamba wafam nahona ningsingaladuna Manipur tha taraga tur pharaklaba hingsa gi thawdo wathok kaya asigi waroisin purangnaba honaba galoidana Manipur nongmata leba asigi prime minister na laktabada state asigi miyamna pendre asuguma Manipur ki phibam asida prime minister Narendra Modi amasum union home minister Amit Shah na makhoigi constitution piriba mathau thawoidana atopa state singi political rally sing da mai onsinduna lairi haina sumak na maral sikhi Manipur da thoklibi irang asida drone bombing amadi rocket propel grenade attack sa tharapigi report sing lakpasin hausukti phibam asin national security ri singnaba wakam am oirakle Manipur gi irang asi lusinana ba karigi prime minister Narendra Modi na hona dribano haibisi state asigi miyam gi ohangni Manipur da thoklibi irang asiga mari lenina supreme court na linkhat khiba Manipur commission of inquiry thijinbagi thabak yangshin gadabani Modi legana CBI NIA amadi atai agency singbu lana sijanaroi amaramda Manipur gi irang asi loshinduna mausa gi punsida hanjalangna ba honabada political parties sing kudima amadi civil society organizations sing puna thapak tawmina ba darkar oi henasu congress losing machine phungdorakli